KEITHELGI MAPAO meeting tabiriba mayam pumnamukpu adonggi anchor Raina Sharmana taramna okchari. Ahambada gas ki news thamjage. KEITHEL asida nongmada changraba yadraba potlamsinggi mamal amadi KEITHEL asi gi maramdasu pulap khangminasi. Pabungni mingga laifamga habiyo. Lungai singdaginebako ming Serajudin kawi. Pabungnas dayon biriba pochai singse sigi mamal khata khangjage. Sem na lupa chamaga nifu yoli komla lupa chamaga idea chama yoli angur na lupa kya pawa lupa umbu yoli kano sina KB sina lupa chani chama ko marfu yoli sina lupa chani yoli kano sina eboka sia sina lupa yangai yoli komla sina KG de chani yoli boro na KG de chama yoli. Pabung pochai sing sidi kadai dai laubirakpano. Pochai ji more de chu yauri adigi komla su Guwahati dum yauri adum bazar dum laubin da khone diko katien ji bazar da phamma yadaba bazar da phamma me bazar da phamma yadaba corona ga mai lenana bazar da phamma yadre na tandhorak padagi bazar da su ena na khoi yam kuina bazar su sai 30 mu phamme sai 30 mu phamma dagi ai nu pisina sai 30 mu phamma dagi phamma yada na sida aidi jibukasi hingde yada mina ko adum asida kumaga phammane sisu pha yaro dunia dani hai moi association committee na moi association ahum lei mane ahum sida haira kolaga tawbadagi yagi bane. Pabung pot setti hana gamana bra handa bra hingat bra masigi matang da su adana yam wana joli digo city bazadana sili edu boko silaksu khara disile adi bazadali sing tara jo amadu sejida waini palising manga tu jola ga dum pa chami changwan no magi adi angang no bigi ko adi pochai lei bakha ka charan thana balai ba kona lai hojiti sidayon biriba pochai singi charakpa mamal khangsage. Mamal se nongmagi dum mamal jam tamante arepam ta leite nongna su hongami nongna su tangami adum mamal se akhona yonba matamda su lupa manga makai manap na ba yona bo hona badane ko mayam sina tange khole ta hai dum hatlaga lawto hekto hona bi bai tare akhoi su leite ba kobani na corona manung ji subon nombang khangda bani na ahong chaw do kitang ti uraga yon ba sida khangde mayam sina hekta tange hekta hairam ba hai tare ai kai haidoi khangde parjaje mayang singna maman godan dai mayam henkalakpodi kaimta haibide adu akoina sei sida lupa manga khatang henkana bo hona bodedi hekta tangi hekta haibi ba haitare adu khangde mayang gari apam leibno khangde atai di iche sida phamba se pot setti kamdawi posi se nongmagi lembi mana pubi ba haitare nongma chu dum lupa changa mu kai mu lemi degi chahum mu lemba su yawi posi se nongma ju mi phajana laga di yeng hangaga chakhiba su yawe tangena adegi adum yaena lobi ba su dum yawe nungaiba numi su yawe awaba numi su yawe yonbasi KEITHEL se kamdauna sumaina lairakibano haibai matang da su khatang KEITHEL se khoi club ahumna moi punjalaga kana taraga kat amamam saraga matam kharani gi oina khoi sida phamjaban zeyoliba pochai singi charakpa mamal haibiyo kya Sina hawajina lupa chama do ole asina marfu do ole khamen asinbana lupa 40 do ole sina lupa chama kuntra da sina lupa chama da sina lupa 60 da sina lupa 100 da KEITHEL se si se swaida adum nauna sahaningbra natragana akhoi di swaida gi oibani na ko swaida dum nauna sahani atopa da chatningdra ta pot set su adum nungai bi nungai adum sitle haibdi MU gi side opposite oibani na ko mi adum side adum pulleba si KEITHEL sidi kamdauna horakhibano sigi matangda sigi KEITHEL je akoina corona tawbugi da subom nombom leitaba haitare mi singje haibdi subom nombom leitabna nomagi chadabdi yade adi angang nubi phange chage thake haiselei do aduna akoina sidai sida sumaina pose lauraga yombam sabam leitabina sida akoina
ꯐꯝꯃꯒ ꯑꯗꯨꯝ ꯍꯧꯗꯣꯛꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯐꯝꯈꯤꯕꯅꯤ ꯏꯆꯦꯒꯤ ꯃꯤꯡꯒ ꯂꯩꯐꯝꯒ ꯑꯩꯒꯤ ꯃꯤꯡ ꯒꯨꯔꯨꯃꯌꯨꯝ ꯂꯦꯝꯕꯤꯁꯅ ꯑꯩ MU ꯒꯦꯠꯀꯤ ꯃꯄꯥꯟꯁꯤꯒꯤꯗ ꯂꯩꯕ ꯊꯣꯡꯖꯨ ꯄꯥꯔꯠ 2 ꯆꯤꯡꯉꯦ ꯁꯤꯗꯒꯤꯅꯦ ꯁꯤꯗ ꯌꯣꯟꯕꯤꯔꯤꯕ ꯄꯣꯠꯆꯩꯁꯤꯡꯁꯦ ꯁꯤꯒꯤ ꯆꯥꯎꯔꯥꯛꯄ ꯃꯃꯜ ꯀꯌꯥꯗꯒꯗꯤ ꯃꯃꯜꯁꯦ ꯃꯇꯝꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯂꯧꯔꯤꯕꯗꯨꯗꯒꯤ ꯂꯨꯄꯥ 5 ꯑꯃ ꯐꯪꯕ ꯍꯣꯜꯁꯦꯜꯗ ꯊꯥꯔꯒꯅ ꯉꯁꯥꯏ ꯂꯂꯣꯟꯕꯤꯁꯤꯡꯅ ꯄꯤꯔꯒꯅ ꯂꯨꯄꯥ 3-4 ꯐꯪꯕ ꯑꯗꯨꯒ ꯑꯆꯥꯕꯗꯅ ꯂꯨꯄꯥ 7ꯇꯒꯤꯅ 10 ꯐꯥꯎ ꯃꯅꯨꯡꯗ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯃꯔꯝꯗꯤ ꯋꯦꯠꯇ ꯀꯦꯖꯤꯒ ꯑꯣꯜꯂꯛꯄ ꯃꯇꯝꯗ ꯀꯦꯖꯤ ꯑꯃꯅ 4ꯔꯛ ꯑꯣꯟꯕ ꯃꯇꯝꯗ ꯒ꯭ꯔꯥꯝ 200 ꯆꯤꯡꯉꯦ ꯄꯕ꯭ꯂꯤꯛꯅꯗꯤ ꯃꯗꯨ ꯎꯕꯤꯗꯕ ꯀꯦꯖꯤꯗꯨꯒꯤ ꯇꯪꯈꯥꯏ ꯇꯥꯔꯛꯄꯒꯤ ꯄꯋꯥꯗꯨꯒꯤ ꯍꯤꯁꯥꯕꯇꯣ ꯄꯥꯕꯤꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯄꯋꯥ ꯂꯧꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯃꯜꯁꯦ ꯍꯦꯟꯅ ꯌꯣꯜꯂꯤ ꯃꯔꯝꯗꯤ ꯑꯗꯨꯗ ꯃꯥꯡꯗꯣꯏꯕ ꯒ꯭ꯔꯥꯝ 200ꯗꯨꯒꯤ ꯐꯨꯒꯠꯅꯤꯡꯉꯥꯏ ꯑꯩꯈꯣꯏꯗ ꯂꯩꯇꯦ ꯄ꯭ꯂꯥꯁꯇꯤꯛ ꯄꯣꯂꯤꯊꯤꯟ ꯑꯃꯁꯨ ꯗꯔꯀꯥꯔ ꯂꯩ ꯃꯁꯥꯅ ꯄꯨꯔꯒ ꯂꯥꯛꯄꯗꯤ ꯄꯥꯕ꯭ꯂꯤꯛꯁꯤꯡꯁꯦ ꯀꯌꯥ ꯇꯧꯗꯕꯅꯤꯅ ꯑꯩꯈꯣꯏꯗꯒꯤ ꯂꯣꯏꯅ ꯗꯤꯄꯦꯟ ꯇꯧꯕꯅꯤꯅ ꯌꯥꯝꯅ ꯄ꯭ꯔꯣꯐꯤꯠ ꯂꯩꯇꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯄꯋꯥ ꯂꯧꯕ ꯃꯇꯝꯗ ꯈꯤꯇꯪ ꯍꯦꯟꯅ ꯑꯩꯈꯣꯏꯅ ꯂꯧꯋꯤ ꯏꯆꯦ ꯀꯩꯊꯦꯜꯁꯤꯒꯤ ꯃꯔꯝꯗꯁꯨ ꯈꯤꯇꯪ ꯈꯪꯖꯅꯤꯡꯉꯦ ꯀꯩꯊꯦꯜꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯁꯦ ꯂꯣꯛꯗꯥꯎꯟꯒꯤ ꯃꯇꯝꯗꯨꯗ ꯑꯩ ꯏꯁꯥꯃꯛꯁꯨ ꯕꯖꯥꯔꯗ ꯔꯣꯗ ꯁꯥꯏꯠ ꯚꯦꯟꯗꯔ ꯋꯦꯜꯐꯤꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤꯗ ꯊꯧ ꯄꯨꯔꯒ ꯂꯩꯖꯕꯅꯤ ꯑꯗꯨꯗꯒꯤ ꯀꯥꯏꯔꯒ ꯂꯥꯛꯑꯕ ꯃꯇꯨꯡꯗꯒꯤ ꯃꯌꯥꯝꯁꯦ ꯉꯥꯎꯅꯔꯛꯄ ꯃꯇꯝꯗꯨꯗ ꯁꯋꯥꯏꯗ ꯈꯔ ꯐꯝꯕ ꯍꯧꯔꯛꯄꯁꯦ ꯑꯩꯈꯣꯏ ꯃꯤ 1-2 ꯈꯛ ꯂꯩꯔꯝꯃꯦ ꯂꯩꯕꯗ MUꯒꯤ ꯒꯦꯠ ꯃꯌꯥ ꯑꯣꯏꯕꯒ ꯑꯗꯨꯒꯤ ꯃꯊꯛꯇꯨꯗ ꯉꯁꯥꯏꯒꯤ ꯕꯦꯡ ꯑꯃꯁꯨ ꯂꯩꯕꯅꯤꯅ ꯃꯌꯥꯝ ꯄꯨꯟꯕꯗꯨ ꯅꯨꯡꯉꯥꯏꯇꯦꯅ ꯇꯧꯕꯗꯒꯤ ꯂꯧꯊꯣꯛꯀꯅꯤ ꯍꯥꯏꯗꯅ ꯇꯧꯅꯔꯛꯄ ꯃꯇꯝꯗꯨꯗ ꯂꯩꯁꯥꯟꯗꯦꯟ ꯀꯟꯕ ꯀꯝꯃꯤꯇꯤ ꯂꯨꯞꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯕꯒꯤ ꯇꯨꯡꯗ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝꯁꯦ ꯀ꯭ꯂꯕ 3ꯒ ꯃꯣꯏꯒ ꯃꯤꯇꯤꯡ ꯐꯝꯕ ꯃꯇꯨꯡ ꯃꯈꯣꯏꯅ ꯁꯤꯟꯕꯤꯔꯒ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯑꯌꯥꯕ ꯂꯧꯅꯔꯒ ꯃꯣꯏꯅ ꯉꯁꯥꯏꯒꯤ ꯇꯦꯝꯄꯔꯔꯤꯒꯤ ꯑꯣꯏꯅ ꯑꯣꯏꯔꯁꯨ ꯑꯗꯒꯤ ꯄꯔꯃꯤꯅꯦꯟꯕꯨ ꯑꯣꯏꯔꯣ ꯑꯗꯨꯒꯤꯗꯤ ꯃꯇꯝꯒꯤ ꯂꯥꯛꯑꯒꯁꯨ ꯍꯥꯏꯔꯒ ꯈꯟꯅꯔꯁꯦꯅ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯍꯧꯗꯣꯛꯈꯤꯕꯅꯦ ꯁꯤꯗꯤ ꯄꯣꯠ ꯁꯤꯠꯂꯛꯁꯤꯠꯇꯤ ꯀꯝꯗꯧꯕꯤꯕꯒꯦ ꯄꯣꯠꯁꯤ ꯑꯍꯥꯟꯕꯗꯗꯤ ꯌꯥꯝ ꯁꯤꯠꯂꯝꯃꯦ ꯍꯧꯖꯤꯛꯇꯤ ꯃꯤꯁꯦ ꯑꯌꯣꯟꯕꯁꯨ ꯍꯦꯜꯂꯛꯑꯦ ꯑꯗꯨꯒ ꯃꯁꯤꯗ ꯃꯍꯩ ꯂꯣꯏꯅ ꯌꯣꯟꯅꯔꯛꯄꯅꯤꯅ ꯌꯥꯝꯅ ꯗꯥꯎꯟ ꯆꯠꯂꯦ ꯑꯍꯥꯟꯕꯗꯒꯤ ꯌꯣꯟꯕꯒꯤ ꯆꯥꯡꯗꯒꯤ ꯍꯧꯖꯤꯛꯀꯗꯤ ꯄꯥꯊꯣꯛꯄ ꯃꯇꯝꯗ ꯁꯔꯨꯛ 3 ꯊꯣꯛꯄꯒꯤ 2ꯗꯤ ꯂꯣꯁ ꯑꯣꯏꯔꯦ ꯑꯗꯣ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯀꯩꯊꯦꯜꯁꯦ ꯅꯧꯅ ꯁꯥꯍꯟꯅꯤꯡꯕ ꯐꯥꯎꯕꯤꯕ꯭ꯔꯥ ꯃꯌꯥꯝꯒꯤ ꯄꯥꯕ꯭ꯂꯤꯛꯀꯤ ꯃꯤꯠꯌꯦꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯨꯝ ꯈꯜꯂꯒꯗꯤ ꯑꯩꯈꯣꯏ ꯁꯥꯍꯟꯕꯗꯤ ꯄꯥꯝꯃꯤ ꯃꯔꯝꯗꯤ ꯀꯩꯅꯣ ꯍꯥꯏꯕꯗ ꯕꯖꯥꯔꯗꯁꯨ ꯔꯣꯗ ꯁꯥꯏꯠ ꯚꯦꯟꯗꯔꯁꯤꯡꯒꯤ ꯃꯌꯥꯝꯁꯤꯒꯤ ꯐꯝꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯆꯧꯕ ꯑꯃ ꯂꯩꯕꯅꯤꯅ ꯃꯌꯥꯝꯗꯨꯗꯁꯨ ꯂꯣꯏꯅ ꯗꯤꯄꯦꯟ ꯇꯧꯕ ꯉꯝꯃꯛꯇꯕꯅꯤꯅ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯁ꯭ꯇ꯭ꯔꯤꯠ ꯚꯦꯟꯗꯔ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣই ꯏꯁꯥ ꯃꯊꯟꯇꯅ ꯃꯔꯣꯝꯗꯣꯝ ꯊꯣꯛꯆꯔꯒ ꯄꯣꯠ ꯌꯣꯟꯕꯅꯦꯕ ꯑꯗꯩꯗ ꯑꯩꯒꯤ ꯂꯩꯇꯦ ꯍꯥꯏꯗꯅ ꯃꯔꯛꯇ ꯊꯣꯛꯑꯒ ꯑꯩꯈꯣꯏ ꯃꯔꯛꯇ ꯌꯥꯎꯔꯨ ꯂꯥꯎꯑꯣ ꯌꯣꯜꯂꯨ ꯂꯥꯎꯑꯣ ꯍꯥꯏꯔꯒ ꯀꯧꯊꯣꯛꯄ ꯅꯠꯇꯕꯅꯤꯅ ꯑꯋꯥꯕꯅ ꯅꯝꯕꯅꯤꯅ ꯃꯌꯥꯝꯁꯤꯡꯁꯤꯒꯤ ꯈꯟꯕꯤꯔꯒ ꯑꯗꯨꯃꯛ ꯇꯧꯕꯤꯕꯅ ꯐꯩ ꯍꯥꯏꯕ ꯋꯥꯈꯜꯁꯦ ꯑꯩ ꯊꯝꯖꯩ ꯏꯆꯦ ꯄꯣꯠꯁꯤꯡꯁꯤꯗꯤ ꯇꯤꯛꯄꯗꯤ ꯀꯗꯥꯏꯗꯒꯤ ꯇꯤꯛꯄꯤꯕ ꯄꯤꯛꯄꯁꯦ ꯑꯩꯈꯣꯏ ꯕꯖꯥꯔꯗꯒꯤ ꯂꯧꯕ ꯑꯃꯗꯤ ꯑꯩꯈꯣꯏ ꯐꯣꯟꯗ ꯀꯩꯗ ꯐꯥꯎꯅꯔꯒ ꯁꯤꯐꯧ ꯊꯤꯜꯍꯜꯂꯛꯄ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯃꯛ ꯂꯧꯋꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯊꯥꯒꯠꯆꯔꯤ ꯅꯦꯒꯤ ꯃꯤꯡꯒ ꯂꯩꯐꯝꯒ ꯍꯥꯏꯕꯤꯌꯨ ꯑꯩ ꯑꯔꯥꯝ ꯑꯣꯡꯕꯤꯂꯇꯥ ꯀꯧꯋꯦ ꯑꯩ ꯃꯤꯡꯅ ꯂꯩꯐꯝꯅ ꯂꯪꯊꯕꯥꯜ ꯃꯟꯇ꯭ꯔꯤꯈꯣꯡ ꯑꯋꯥꯡ ꯂꯩꯀꯥꯏ ꯊꯣꯡ ꯑꯍꯟꯕꯤꯗꯒꯤꯅꯤ ꯑꯗ ꯑꯂꯨ ꯇꯤꯜꯍꯧ ꯑꯗꯨꯗꯒꯤ ꯆꯅꯝꯒꯤ ꯃꯃꯜꯁꯦ ꯀꯌꯥꯗꯗꯤ ꯌꯣꯟꯕꯤ ꯒꯤ ꯃꯃꯜꯁꯤ ꯍꯧꯖꯤꯛꯐꯥꯎꯗꯤ ꯃꯣꯏꯅ ꯍꯣꯜꯁꯦꯜꯗ ꯄꯤꯕꯤꯕꯗ ꯑꯩꯈꯣꯏꯗ 100ꯗ ꯁꯥꯕꯤꯔꯛꯏꯀꯣ ꯑꯩꯈꯣꯏꯅ 110, 120ꯒꯤ ꯔꯦꯠꯇ ꯍꯥꯏꯗꯤ ꯄꯋꯥ ꯆꯣꯏꯅ ꯌꯣꯜꯂꯛꯄꯅꯤꯅ ꯑꯗꯨꯃꯥꯏꯅ ꯌꯣꯟꯖꯩ ꯑꯂꯨꯁꯤ ꯍꯧꯖꯤꯛ ꯍꯣꯜꯁꯦꯜꯗ 23 ꯆꯤꯡꯕ 18 ꯆꯤꯡꯉꯝꯅ ꯑꯩꯈꯣꯏꯅ 50ꯒꯤ 3 ꯇꯧꯔꯒ ꯑꯗꯨꯝ ꯌꯦꯡꯉꯒ ꯄꯤꯌꯦꯕ ꯑꯗꯨꯃꯥꯏꯅ ꯏꯅꯦ ꯀꯣꯕꯤꯁꯤꯗꯤ ꯏꯅꯦꯒꯤ ꯃꯣꯏꯅ ꯆꯣꯏꯅ ꯀꯤꯂꯣ ꯂꯧꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ 90ꯗ ꯑꯣꯜꯂꯦ ꯑꯗꯩ ꯀꯤꯂꯣ 3 ꯂꯧꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ 100ꯗ ꯃꯣꯏ ꯌꯦꯡꯉ ꯑꯗꯨꯝ ꯄꯤꯌꯦꯕ ꯍꯥꯏꯕꯗꯤ ꯀꯤꯂꯣ ꯂꯧꯕ ꯃꯇꯝ ꯃꯅꯥ ꯆꯤꯡꯕ ꯈꯣꯠꯄ ꯇꯧꯔꯛꯄꯅꯤꯅ ꯂꯨꯄꯥ 5 ꯈꯛꯀꯤꯗꯃꯛꯇꯗꯤ ꯀꯩꯅꯣ ꯇꯧ ꯌꯥꯗꯕꯅꯤ ꯑꯩꯈꯣꯏ 90 ꯁꯥꯔꯒ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯌꯣꯜꯂꯦ ꯑꯗꯨ ꯀꯣꯕꯤꯁꯦ ꯏꯅꯦ ꯍꯣꯏꯗ ꯑꯗꯨꯝ ꯊꯥꯕꯤꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯅꯠꯇꯦ ꯑꯩꯈꯣꯏ ꯊꯥꯕ ꯂꯥꯛꯄ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯇꯦꯛꯆꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜ ꯑꯃꯗꯤ ꯊꯥꯅꯕ ꯀꯩꯅꯣꯗꯤ ꯂꯩꯖꯗꯦ ꯇꯤꯛꯄꯁꯤꯗꯤ ꯀꯗꯥꯏꯗꯒꯤꯅ ꯑꯌꯥꯝꯕ ꯑꯅꯝꯕꯅ ꯕꯖꯥꯔꯗ ꯇꯦꯛꯏ ꯑꯗꯩ ꯂꯝꯂꯣꯡꯗꯁꯨ ꯆꯠꯂꯤ ꯃꯥꯔꯀꯦꯠ ꯃꯣꯏ ꯁꯣꯞꯄꯤꯡ ꯂꯩꯕ ꯃꯐꯝꯗꯣ ꯑꯆꯧꯕꯁꯤꯡꯗꯣ ꯑꯗꯨ ꯆꯠꯂꯒ ꯅꯣꯡꯃꯒꯤ ꯇꯦꯛꯎꯏ ꯀꯩꯊꯦꯜꯁꯤꯗꯤ ꯀꯝꯗꯧꯕꯤꯕꯒꯦ ꯀꯩꯊꯦꯜꯁꯤ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯇꯧꯕꯇꯕꯨ ꯁꯤꯗꯇꯪ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯗꯤ ꯈꯤꯇꯪ ꯁꯥꯕꯗꯤ ꯄꯥꯝꯖꯩ ꯁꯔꯀꯥꯔ ꯇꯔꯝꯅ ꯌꯦꯡꯅꯤꯡꯕ ꯁꯥꯕꯗꯤ ꯕꯖꯥꯔꯗꯗꯤ ꯑꯩꯈꯣꯏ ꯑꯃꯗꯤ ꯕꯖꯥꯔꯒꯤ ꯗꯨꯀꯥꯟ ꯃꯥꯡꯗ ꯃꯆꯤ ꯐꯝꯕꯗꯨꯗꯤ ꯁꯤ ꯀꯃꯥꯟ ꯑꯃ ꯇꯥꯟꯕ ꯈꯣꯠꯄ ꯇꯧꯕꯅꯤꯅ ꯑꯩꯈꯣꯏ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯈꯔ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏ ꯑꯗꯨꯒ ꯍꯥꯏꯁꯤꯗ ꯀꯩ ꯍꯥꯏꯁꯤꯔꯥ ꯈꯪꯗꯦ ꯁꯤꯗ ꯀꯩꯊꯦꯜ ꯃꯆꯥ ꯑꯃꯇꯪ ꯑꯩꯈꯣꯏꯒꯤ ꯌꯦꯡꯉꯒ ꯇꯧꯕꯁꯤ ꯄꯥꯝꯖꯩ ꯍꯥꯏꯖꯅꯤꯡꯉꯤ ꯄꯣꯠ ꯁꯤꯠ ꯂꯥꯛꯁꯤꯠꯇꯤ ꯂꯥꯛꯁꯤꯠꯁꯤ ꯃꯃꯥꯡꯗꯗꯤ ꯌꯥꯝ ꯐꯖꯅ ꯁꯤꯠꯂꯝꯃꯦ ꯍꯧꯖꯤꯛꯇꯤ ꯌꯨꯝꯒꯤ ꯄꯣꯠꯊꯣꯛ ꯂꯩꯅꯔꯛꯄꯒ ꯑꯗꯒꯤ ꯑꯃ ꯇꯧꯕ ꯄꯣꯠꯁꯤꯠꯇꯤ ꯌꯥꯝꯅ ꯍꯜꯂꯦ ꯅꯣꯡꯃꯗ ꯑꯗꯨꯝ ꯈꯔꯒꯕꯨꯗꯤ ꯍꯣꯏ 2,000-3,000 ꯑꯗꯨꯝ ꯌꯣꯟꯖꯕ ꯉꯝꯃꯦ ꯑꯗꯣ ꯃꯃꯥꯡꯉꯩꯒ ꯌꯣꯟꯕꯗꯨꯒ ꯌꯥꯝ ꯈꯦꯠꯅꯔꯦ ꯏꯆꯦꯒꯤ ꯃꯤꯡꯒ ꯂꯩꯐꯝꯒ ꯍꯥꯏꯕꯤꯌꯨ ꯍꯣꯏ ꯁꯤ ꯂꯪꯊꯕꯥꯜꯁꯤ ꯁꯤꯗꯩꯅꯦ ꯂꯪꯊꯕꯥꯜ ꯒꯨꯟꯖꯥꯋꯥꯡ ꯂꯩꯀꯥꯏ ꯏꯆꯥ ꯀꯧꯋꯦ ꯄꯣꯠꯆꯩꯁꯤꯡ ꯌꯣꯜꯂꯤꯕꯁꯦ ꯁꯤꯒꯤ ꯆꯥꯎꯔꯥꯛꯄ ꯃꯃꯜ ꯀꯌꯥꯗꯒꯗꯤ ꯑꯣꯟꯕꯤ ꯑꯩꯈꯣꯏꯒꯤ ꯃꯃꯜꯁꯦ ꯀꯣꯕꯤ ꯂꯩ ꯍꯧꯖꯤꯛꯇꯤ 90 ꯑꯣꯜꯂꯦ
ꯑꯗꯩ ꯀꯨꯟꯊ꯭ꯔꯥꯗ ꯂꯧꯔꯦ, 35ꯗ ꯂꯧꯔꯦ. ꯑꯗꯒꯤ ꯍꯋꯥꯏ ꯊꯔꯥꯛꯁꯦ ꯑꯩꯈꯣꯏꯅ 35 ꯂꯧꯔꯒ 40, 50 ꯁꯨꯃꯥꯏꯅ ꯑꯣꯜꯂꯦ. ꯀꯦꯞꯁꯤꯀꯝꯁꯤꯗꯤ ꯀꯌꯥ? ꯑꯩꯈꯣꯏ 40ꯗ ꯂꯧꯔꯦ, ꯑꯩꯈꯣꯏꯅ 100ꯗ ꯑꯣꯜꯂꯦ. ꯄꯣꯠꯁꯤꯡꯁꯤꯗꯤ ꯀꯗꯥꯏꯗꯒꯤ ꯇꯤꯛꯄꯤ? ꯕꯖꯥꯔꯗꯒꯤꯁꯨ ꯇꯤꯛꯑꯦ, ꯑꯗꯒꯤ ꯀꯩꯅꯣꯗꯒꯤ ꯃꯈꯥ ꯑꯁꯣꯝ ꯇꯧꯕꯨꯟ ꯑꯁꯣꯝꯗꯒꯤꯁꯨ ꯇꯤꯛꯑꯦ. ꯏꯆꯦꯁꯤ ꯀꯩꯊꯦꯜꯁꯤꯒꯤ ꯃꯔꯝꯗ ꯈꯤꯇꯪ ꯈꯪꯖꯅꯤꯡꯉꯦ. ꯀꯩꯊꯦꯜꯁꯤꯒꯤ ꯃꯔꯝꯁꯦ ꯑꯩꯈꯣꯏ ꯀꯣꯔꯣꯅꯥꯁꯦ ꯁꯤꯁꯤꯗꯒꯤ ꯇꯧꯕꯅꯦꯕ. ꯍꯥꯏꯗꯤ ꯕꯖꯥꯔꯁꯨ ꯐꯝꯗꯦ, ꯑꯗꯒꯤ ꯑꯩꯈꯣꯏꯁꯤ ꯁꯨꯗ꯭ꯔꯦ, ꯐꯤ ꯈꯔ ꯁꯥꯕꯁꯤꯁꯨ ꯕꯖꯥꯔ ꯍꯥꯡꯗ꯭ꯔꯕꯅꯤꯅ ꯁꯨꯃꯥꯏꯅ ꯈꯔ ꯁꯨꯝ ꯇꯧꯔꯤꯁꯦ. ꯄꯣꯠꯁꯤꯠ ꯂꯥꯛꯁꯤꯠꯇꯤ ꯀꯝꯗꯧ? ꯄꯣꯠꯁꯦ ꯑꯗꯨꯝ ꯌꯥꯝ ꯀꯟꯅ ꯁꯤꯠꯇ꯭ꯔꯁꯨ ꯑꯗꯨꯝ ꯃꯌꯥꯏ ꯑꯣꯏꯔꯞꯅ ꯑꯗꯨꯝ ꯁꯤꯠꯂꯦ. ꯑꯩꯈꯣꯏ ꯀꯃꯤꯇꯤ ꯄꯨꯜꯂꯒꯅꯦ, ꯑꯩꯈꯣꯏ ꯂꯩꯁꯥꯡ ꯍꯤꯗꯦꯟꯒꯤ ꯀꯃꯤꯇꯤ ꯇꯧꯔꯒꯅꯦ, ꯃꯌꯥꯝ ꯀꯃꯤꯇꯤ 3 ꯇꯧꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯐꯝꯖꯒꯦ. ꯑꯩꯈꯣꯏ ꯀꯣꯔꯣꯅꯥꯒꯤ ꯊꯕꯛ ꯁꯨꯐꯝ ꯆꯥꯐꯝ ꯂꯩꯇꯕꯅꯤꯅ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯇꯧꯖꯒꯦꯅ ꯃꯌꯥꯝ ꯇꯧꯔꯒ ꯑꯩꯈꯣꯏ ꯀꯣꯔꯣꯅꯥꯒꯤ ꯇꯦꯁ ꯇꯧꯔꯦ, ꯑꯗꯨꯒ ꯇꯦꯁ ꯇꯧꯔꯒ ꯐꯝꯍꯜꯂꯤꯅꯤ ꯃꯣꯏꯅ. ꯏꯟꯖꯥꯡ ꯅꯥꯄꯤꯁꯨ ꯌꯣꯜꯂꯦ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯉꯥꯔꯤꯁꯨ ꯌꯣꯜꯂꯦ. ꯑꯗꯒꯤ ꯏꯟꯖꯥꯡ ꯅꯥꯄꯤꯅ ꯑꯌꯥꯝꯕ ꯌꯣꯜꯂꯦ. ꯉꯥꯔꯤꯁꯤ ꯀꯌꯥ ꯍꯟꯗꯛ ꯃꯣꯏ ꯀꯩꯅꯣ ꯇꯧꯗꯦꯅ ꯐꯝꯗ꯭ꯔꯦ, ꯉꯥꯔꯤꯁꯤ ꯌꯥꯎꯗ꯭ꯔꯦ. ꯌꯥꯝ ꯅꯨꯡꯉꯥꯏ. ꯀꯣꯕꯤ ꯃꯅꯥꯒꯨꯝꯕ, ꯑꯗꯒꯤ ꯀꯣꯕꯤ ꯏꯟꯖꯥꯡ ꯅꯥꯄꯤꯅ ꯑꯌꯥꯝꯕ ꯑꯗꯨꯝ ꯌꯣꯜꯂꯦ. ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ, ꯊꯥꯒꯠꯆꯔꯤ. ꯏꯆꯦꯒꯤ ꯃꯤꯡꯒ ꯂꯩꯐꯝꯒ ꯍꯥꯏꯕꯤꯌꯨ. ꯃꯤꯡ ꯌꯦꯟꯁꯦꯝꯕꯝ ꯔꯟꯖꯅꯥ, ꯂꯩꯐꯝ ꯂꯥꯡꯊꯕꯥꯜ ꯃꯟꯇꯤꯀꯣꯡ ꯑꯋꯥꯡ ꯂꯩꯀꯥꯏ. ꯏꯆꯦꯅ ꯁ꯭ꯋꯥꯏꯗ ꯌꯣꯟꯕꯤꯔꯤꯕ ꯄꯣꯠꯆꯩꯁꯤꯡꯁꯦ ꯁꯤꯒꯤ ꯆꯥꯎꯔꯥꯛꯄ ꯃꯃꯜꯗꯤ ꯀꯌꯥꯗꯒ ꯑꯣꯟꯕꯤꯕꯒꯦ? ꯆꯥꯎꯔꯥꯛꯄ ꯃꯃꯜꯁꯦ ꯑꯔꯦꯞꯄ ꯂꯩꯇꯦ. ꯑꯔꯦꯞꯄ ꯂꯩꯇꯦꯗꯤ ꯅꯣꯡꯃꯒꯤꯅꯤ. ꯈꯥꯃꯦꯟꯁꯤꯗꯤ ꯀꯌꯥꯗꯒ ꯑꯣꯟꯕꯤ? ꯈꯥꯃꯦꯟꯗꯤ 60ꯁꯨ ꯑꯣꯜꯂꯦ, 80ꯁꯨ ꯑꯣꯜꯂꯦ. ꯌꯣꯡꯆꯥꯛꯁꯨ ꯎꯏ, ꯌꯣꯡꯆꯥꯛꯁꯤꯅ ꯀꯌꯥꯗ? ꯌꯣꯡꯆꯥꯛꯁꯤ 100ꯒꯤ 5 ꯇꯧꯕ, 6 ꯇꯧꯕ, ꯑꯗꯨꯃꯥꯏꯅ ꯇꯧꯕ. ꯏꯆꯦ ꯄꯣꯠꯆꯩꯁꯤꯡꯁꯤꯗꯤ ꯀꯗꯥꯏꯗꯒꯤꯅ ꯅꯝꯅ ꯇꯤꯛꯄꯤꯕ? ꯕꯖꯥꯔꯗꯒꯤꯁꯨ ꯂꯧꯕ ꯌꯥꯎꯏ, ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯑꯥꯗ ꯈꯨꯟꯗ ꯆꯪꯉ ꯂꯧꯕꯁꯨ ꯌꯥꯎꯏ. ꯁꯤꯗ ꯊꯥꯕ ꯂꯥꯛꯄꯁꯨ ꯑꯗꯨꯝ ꯑꯐꯪ ꯑꯗꯨꯝ ꯄꯥꯏꯔꯦ ꯑꯗꯨꯝ. ꯀꯩꯊꯦꯜꯁꯤꯒꯤ ꯃꯔꯝꯗꯁꯨ ꯈꯤꯇꯪ ꯈꯪꯖꯅꯤꯡꯉꯦ. ꯀꯩꯊꯦꯜꯁꯤ ꯃꯔꯝꯗꯁꯨ. ꯀꯩꯊꯦꯜꯁꯦ ꯈꯪꯗꯦ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ. ꯅꯍꯥꯟꯋꯥꯏꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯃꯤ, ꯍꯧꯖꯤꯛꯇꯤ ꯀꯌꯥ ꯅꯨꯡꯉꯥꯏꯕꯁꯨ ꯋꯥꯠꯂꯦ. ꯄꯣꯠꯁꯤꯠ ꯂꯥꯛꯁꯤꯠ ꯍꯟꯊꯕꯒꯤ? ꯄꯣꯠꯁꯤꯠꯄ ꯍꯟꯊꯕ. ꯁꯤꯖꯟꯁꯤꯅꯁꯨ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯑꯩ ꯈꯟꯕꯗ. ꯑꯗꯩꯗꯤ ꯈꯔꯗꯤ ꯐꯔꯛꯀꯗꯕ ꯃꯥꯜꯂꯦ. ꯀꯩꯊꯦꯜꯁꯦ ꯀꯣꯔꯣꯅꯥꯒꯤ ꯃꯌꯥꯝ ꯋꯥꯕꯗꯨꯗꯕꯀꯣ, ꯕꯖꯥꯔ ꯐꯝꯕ ꯌꯥꯗꯕꯅꯤꯅ ꯁꯥꯒꯤ ꯀꯂꯕꯀꯤ ꯑꯉꯥꯡꯈꯩ, ꯏꯕꯨꯡ ꯏꯄ꯭ꯋꯥ ꯃꯌꯥꯝ ꯍꯥꯏꯇꯥꯔꯦ, ꯑꯩꯈꯣꯏꯅ ꯋꯥꯕꯁꯤ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯣꯏꯅ ꯇꯧꯔꯒ ꯍꯥꯡꯕꯤꯔꯒ ꯀꯣꯔꯣꯅꯥꯒ ꯇꯦꯁ ꯇꯧꯍꯜꯂꯒ ꯐꯝꯍꯟꯈꯤꯕꯅꯦꯕ. ꯃꯣꯏꯁꯨ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯕꯤꯈꯤ, ꯃꯣꯏꯒꯤꯁꯨ ꯑꯩꯈꯣই ꯀꯥꯎꯕ ꯑꯗꯨꯝ ꯉꯝꯗꯦ. ꯏꯆꯦ ꯍꯣꯏꯁꯦ ꯍꯤꯟꯖꯥꯡ ꯅꯥꯄꯤꯅ ꯅꯝꯅ ꯌꯣꯟꯕꯤꯕ꯭ꯔꯥ? ꯀꯔꯝꯕ ꯄꯣꯠꯆꯩꯅꯗꯤ ꯅꯝꯅ ꯌꯣꯟꯕꯤꯕ꯭ꯔꯥ? ꯏꯟꯖꯥꯡ ꯅꯥꯄꯤꯁꯨ ꯌꯣꯜꯂꯦ, ꯑꯗꯨꯒ ꯃꯇꯝꯒꯤ ꯍꯥꯏꯇꯥꯔꯦꯀꯣ. ꯄꯣꯠꯁꯦ ꯂꯐꯣꯏ ꯃꯇꯝꯗꯅ ꯐꯔꯦ ꯂꯝꯇꯥ ꯆꯪꯉꯗꯤ ꯂꯐꯣꯏ ꯑꯃꯨꯛ ꯄꯥꯏꯔꯛꯑꯅꯤ. ꯑꯗꯨ ꯁꯨꯝ ꯑꯔꯦꯞꯄ ꯂꯩꯇꯦꯗꯣ, ꯃꯇꯝꯒꯤ ꯑꯣꯏꯅ ꯑꯗꯨꯝ ꯌꯣꯟꯕ ꯑꯔꯥꯛꯄꯁꯦ. ꯇꯣꯛꯄꯗꯤ ꯌꯥꯗꯕꯅꯤꯅꯀꯣ, ꯑꯗꯨꯅ. ꯏꯆꯦ ꯀꯩꯊꯦꯜꯁꯦ ꯅꯧꯅ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯁꯥꯍꯟꯅꯤꯡꯕꯒ ꯄꯣꯛꯄꯤꯕ꯭ꯔꯥ? ꯁꯤꯗꯁꯨ ꯑꯗꯨꯝ ꯀꯩꯅꯣꯕꯨ ꯇꯧꯔꯗꯤ, ꯁꯤꯜꯂꯗꯤ ꯑꯗꯨꯝ ꯐꯝꯅꯤꯡꯉꯦ, ꯅꯨꯡꯉꯥꯏ, ꯃꯌꯥꯝ ꯁꯨꯝ ꯄꯨꯟꯕꯁꯦ ꯁꯨꯝ ꯅꯨꯡꯉꯥꯏꯌꯦꯕꯀꯣ. ꯑꯗꯨ ꯄꯣꯠꯁꯤꯠ ꯍꯟꯊꯔꯗꯤ ꯑꯩꯈꯣꯏꯁꯨ ꯐꯝꯕꯗꯣ ꯑꯃꯨꯛ ꯇꯜꯂꯛꯀꯗꯣꯏꯅꯦ. ꯑꯗꯨꯅ ꯍꯟꯊꯒꯗꯕꯗꯤ ꯃꯥꯟꯗꯦ, ꯁꯨꯝ ꯀꯩꯊꯦꯜ ꯑꯃ ꯑꯣꯏꯅ ꯂꯩꯈ꯭ꯔꯕꯅꯤꯅ ꯑꯗꯨꯝ ꯃꯈꯥ ꯇꯥꯅꯗꯤ ꯑꯗꯨꯝ ꯐꯝꯖꯅꯤꯡꯉꯦ ꯍꯥꯏꯕ. ꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯀꯩꯊꯦꯜꯒꯤ ꯃꯄꯥꯎ ꯂꯣꯏꯁꯤꯟꯖꯒꯦ. ꯃꯊꯪꯒꯤ ꯑꯦꯄꯤꯁꯣꯗꯇ ꯑꯩꯈꯣꯏ ꯑꯅꯧꯕ ꯀꯩꯊꯦꯜꯒꯤ ꯑꯅꯧꯕ ꯃꯄꯥꯎ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ. ꯃꯇꯥꯡ ꯑꯁꯤꯗ ꯑꯗꯣꯝꯒꯤ ꯑꯦꯡꯀꯔ ꯔꯥꯏꯅꯥ ꯁꯔꯃꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ꯫